Khwairamband ima Keithelda nomogi chara phanglabadi isa isu tabu semba ngamlavdi haiba wakhalon mangda thamlaga ikai ki wangmalana street vendor Phamlibi Ema-Eben singna ngasisu nena Tana pot Yonba phanghoudri city police ki mic panba gari laklabara haina mangak thangattuna yenghouri Manipur lengak na mangliba smart city gi manglan gi namak lengak nga sahi asigi January 13 ta thokiba order amana Imphal gi Khwairamband Keithel gi akoibda street vendor Phamlibi sing ngasisu laitana pot yonba ngamdana leiri street vendor sing ngasi ayukki matamdana pung 9 dagi henba yadaba amadi numidangi matamdana potfam famandaba haiba lengaki yathang street vendor Phamlibi Ema-Eben sing gi di asokpada thumcha sinba oina thokle street vendor Phamlibi sing amadi lengaki marakta Tengkang kaya rakta apam dagi muknavagi thodok kaya leikhrabasu hingdaba yadraba punsigi damak khanduna ngasisu lukmai palhaudri akoi ngahanga phamderaga chana thangna khara leirega kholaga adum kumjage tanbi ganu matam piri yaroi haba khoina tandana su lai hak tak tagi sana Keithel lairen bi Khwairamal haidana bazara haibanate khwai mayam tinbagi Khwairamal haidana laikhraba ima lairen bi mafam masida karaga isa yoksara isu yo I hujikse lengak na lawrakliba khongthang asina street vendor Phamlibi singda awab kya mayok na halle numidangi matamda pung khardang oirabasu potfam famba yahanbiu police na ngammi haibagi matagum sa sandum tanbagi thawong asida Ema-Eben kya penadre Aku mau nak saya lang berapa ini bersih. Bersih berapa ni? Aku pun ni tanggal tengah ni halal tu ngah orang ni apa pungam dah buat asyik dalam badan. Tanggal sih kau sudah dalam badan. Aku mana terlak kan dah buat ni. Kanada hajaruga Kanada toro tawdoi no aduna koina hajaning badi angam mathausinga matam kita waraga suno mugi phamba yahan biba sungya ma yaroi dori bra adugo sumana sung ko chen dori bra ko chen laga na ko se kar mai tawoi hingdo no koi tamong ngreba ado kari haina hairaga kamai tawraga phamba se yadoi no Kanada haidoi no kanana lamjingbi no ko je lamang na bai du oire ba nungdang se hana ne pung 3 dei phamalame ba hajiksina tha ma hengale ba supam phamandre ba nungdang pung 3 tawoi sanu manga da oi sanu khoina matam kheta di pibi u haiba je moina sunya yadre supam phamaloe ne ta tale khoi yam ware icha ni gakse ai thakpa ngamoidra na thawa yam ware mai leina ba authority na khitang jengsim biraga matam se pung ani da su amata su thadok piraga nungdang timing je khitang thadok piraga ai khoi poche khitang de yolam biwan amabu oire lamdam asigi sagyeng mingsel oiriba Imphal city bu lu nana thamba amadi Malemgi amata ngairaba nupi sing kaktana famliba Khwairamband ima Keithel bu ngak senba amasung masak thokhanba haibasi mipum khudingmakki apamba oire adu moinamak city haibasi mipum khudingmakki lalol itik tawfam adumak oibana Keithel asida maikai kyadagi lalol itik tawnaba mioi kya lepa leitana lakli masimakna street vendor gi achauba wathok ama oirakli lingaki maikai dagi su street vendor Phamlibi Ema-Eben singi chapchaba mafam ama pirabadi Keithel manungda ngaihak leitana thogliba muknabagi thodok-sing khara makhaidi hantahanba ngamgani Manipur lengak na street vendors singi chapchaba mafam ama pidabana street vendors Phamlibi Ema sing amasung lengaki marakta muknabagi thodok kaya ama ngasisu manong-magi henjalagli asigumba thodok asi thoktanaba Manipur lengak na street vendors Phamlibi Ema singi damakta mafam ama sinba haibasi yamna mathau tari street vendors ki issue asi karamba matamda loishingani haiba asi tambangamdana leiri video journalist Posambam Chandraga loinana paudam jariba daina Khwarakpam Times of Manipur Khwairamband